Hello, Rev M Madhu Chandra, Isama Kakchingdagini, Hyderabad Lejabani, Matam Kharagi, Mamangdagi, Maroina Quick Covid Chilakra Matungda, Koi Tayung Pansi, Lushilagadra, Lushilagani, Haibagi, Shum, Yam Nganaba, Ariba Matandula, Haidana, Yam Ngane, Adana Maramoiduna, Covid Manung, Covid pandemic Manung, lockdown Manung, Adaga Hojiksi, Koi end time. Aroiba matam asiga mari leinaba Bible da piramba prophecy sing asigi yāmna hanaksi hanak marakha nei aduga hariba sing adu akoi thajaba ja mayam thajaba singu mayam kitang khaminasi aduna sum matek hapta amagi oina article masa amam sum ijabani roman mekta matelonde ijabani madu akoi pabiyo ja mayamna comment sum pirakpada yamna kanaba phangi adagi masi tambiba maru oigani haibina singba myam phongdokpire aduga sai roman mayekta ibanina koi roman mayekta pabada khuloidaba ja myam su yawba mali aduna masi bengali mayekta ibada somo waba mayek maite mayekta somo itopada sai thabak se om thokadaba aduna sai masi ai sum video ina mate sum kra shem ge ana sum khanjabani aduna yam tena ngasi hawdokpo ina ina myam da haijaning basi Ekoi Bible the piriba prophecy si ekoi amaibasingna lawthomba ekoi laibau hagedra natragana ekoi phongdokpa makhaisi masi ekoi yāmna khangba maru oi hai adna Amos ki panduk ahungi pada taretta mana haibasi ishorna ekoi athuppa wa sinasi mahākki manāi amaibasingda phongdokpa toude yungo maki thabak amatta toude hai auranga sai ishorna hek ashembadagi horaga akoi revelation phongdokpibagi aroi paubasida mana piriba makhaisi athuppa tungda lākkadabashinggi si phongdokpani ko aduna masi phongdokpa haibasi yaudana ishorgi thabak ishorgi wāhei asi ma ngangdi hai aduga loinana akoi bible gi sharuk ahum thokpagi sharuk ama masi phongdokpibagi maramdani haye ade akoi tungda lakkadaba prophecy asigi maramda bible sigi sharuk ahungi amani hai aduga even bible verses akogi mayam yauriba sigi manungda bible lising amaga chanipan ga tarataret akogi bible wāhei singse masi akoi phongdokpiba akoi tungda lakkadaba prophecy singi wani haidana akoi bible scholar makaina sumaina phongdoe auna koi phongdok prophecy asi matang na koina sum chorap koina khangba yaba sidi asai akoi thungraba lokthom basina do thungraba saru adu koina u pangani aduga thungladriba tungda thunglagadaba prophecy mayam lei haya auranga sai thungraba amasung thunglagadaba asai ani asigi manungda muk almost 80% gumbase asi thungrabane hai only like 27 to 37% bible they are prophecy sin asa masi thungdribani hai anamadu ekoi aroiba matamda ekoi jisu christ lamda gi matamda thungagadaba aduga jisu christ na lakra matung aduda sahi tarek ki manungda oiragadaba awab nangadaba mayamdugi lophomba prophecy adugi matungda sahi lisingama jisu na mo palagadaba adugi matungda chauba saitan ji phar thamambadagi sahi lising ma phar thamambadagi thadola aga aroiba armageddon gi lanjau hari shorga adagi saitan gi magi lanme myam siga aroiba lanjau asi akoi sahi lising ma jisuna palama matung losilakpaduda aroiba lanjau du thengnaraga Saitan sibu amasuma ki matung inbasing asi lami punama asi lomban naidaba maigi komda norok hell hariba duda makoi becherak pigi gani shiva naidana moi awaba masha khanglu gani aduga koi thajaba makai kanbiba phanglaba thajaba sing asina rapture da koi shigraba sing aduna hane hingalagani aduga jisu lakpa matamda koi shidriba thajaba sing asi su akoi rapture haidana isuna lakpasi akoi malang da lakani haibani atiada lakani haibani ma ahan ba lakpa matanda tayung pansa ma makhongna neloi hai ko aduga akoi ji lokhat khraga ma ga matam khra leirugani adugi matungda sahi tarek ki awabasi lakragani
chahi tarekki awaba manung asida akhoi yauroi akhoi Jisuna hana akhoi bu lokhatlaga rapture da thamgrabanina chahi tarekki awaba yauroi ma chahi taretugi manung dasu mayam akhoi thajaba maroina Jews masajing Masaya lakani Masaya haibasi moi lakani hana ngai leribani Jishu si moina Masaya ni hana yadaba Masaya lakani haroba matamda Masaya lakani ko Masaya laaga temple Jerusalem da changai ni haibagi moi thajanaba lebani ana madugi manungda makoi mayam hariba thoiba lokthomba mayam matang matang thungpa matamda o Jishu si Masaya ni chahi lising ani mamangda lakiba Jishu du Masaya ni moina ngariba Masaya aduni haidana chahi tarekki awaba tribulation manungsida moi thajarakani haye aduna ngasai shaitan gi magi number lodaba makaidi yamna awaba nangdana chena nangani aduga chaba leiba yonba amatta yaroi aduna moi sigani aduga ngasai khoi chahi lising amagi panhor pasa asigi awubada moi hingatkani ana moi hingatkani aduga Jishuna chahi tarekki awabadu khangba awabadu lora matungda Jishuga akhoi amok ngasai rapture yawgiba akhoi sha Jishu Christ ga taibang pan sida Jishu Christ gi second coming haido aduduni ko ma laaga taibang pan sida ma khungnen narakini ana mana lakkadabashi Jerusalem da Mount of Olive haiba mabu lokhatkiba mabu swargada kabada kagiba mafam adumaktada Yesu Christ lakani aduga David ki ningthau gi phambal thakura ma phammaga chahi lising ama mana ningthau oina palagani maduda aikhoisu Old Testament da leramba Abraham Melchizedek Joshua Moses Noah hariba mayam duga aduga New Testament da yauriba Paul pakunjat patarani thoi Jisugi mama Mary apokpa mapa Joseph hariba mayam siga punna akhoi asi chahi lising ama akhoi matik mangan gi oiraba hakchang asi hojik leiriba hakchang asi gumno oiroi matik mangan gi oiraba akhoi hakchang ama phangdana Jisu Christ ga akhoi chahi lising ama akhoi paminagani ko na hariba shumba mayam asi loktoga lerami aduna ina mayamda chahi nifu Christian oirapasida masi prophecy sigi maram sida akhoi ai shamana su thijiluba kya leite thajabade dam leiba adage ai akhoi gi church gi pastor oribasing ne su masigi maramda akhoi sum moina su thijiluba kya leite adage moina thijilubasing adu akhoi single members sing da mok takpi tambi baibudu kya leibu ude adam maram oiduna ina meyam da haijening basi bible gi sharuk ahum thokpagi sharuk ama asi prophecy hairabadi ko aduga prophecy phongdokpiba yaudana ishor thabak toude haibsi leragadi adagi ngasi lokthomba prophecy makai dusu 80% thungre waloribasi 20% sorry 70% thungre habni ko aduna almost 20-30% thungada wali habni aduna haribasing adu akhoi khangjinba akhoi tamjiluraga amuk akhoi single members sing masi takpi tambi basi yamna maru oye aduna ngasai aroiba matamda ngasai hariba professing asi loina thungagadabani aduna Jesu Christna lakani haina mana lokthomba Noah gi matamda oirambagumna migi masana lapagi matamda oigani haibagi magi athuppa sing Ojik thoiba Jerusalem da thoiba Jews masasing da thoiba adagi Bible da prophecy chobalanjao Magog ki makok thangba gog haibuduna kana oibi hai adagi Magog harisi Bible da perme Magog hai kram mampham da lerambano adagi maga khut samnaga da leibak manga ko leibak taruk pullaga Israel Jerusalem Israel ki mathada lan tarakani aduga makhoi adu tumna makoi du mangi ni habasi Ezekiel ki chapter kuntra ga nipang kunra panda amna make sen kibele pa aduna hariba prophecy sing asi akoi Bible da piriba Bible da yauri ba dunata ba adum adu ingonda mangda phongdo me
ꯑꯗꯒꯤ ꯑꯗꯨꯗ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗ ꯏꯔꯒ ꯐꯣꯡꯗꯣꯛꯑꯒ ꯂꯩꯔꯝꯕꯁꯤꯡ ꯑꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯈꯪ-ꯑꯍꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯈꯪ-ꯑꯍꯩ ꯃꯌꯥꯝ ꯂꯩ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯉꯝꯕ ꯑꯗꯨꯒ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒ ꯌꯦꯡꯉꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯁꯥꯕꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯑꯋꯥꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯗ ꯃꯥꯅ ꯔꯦꯞꯆꯔ ꯇꯧꯕꯗ ꯌꯥꯎꯍꯧꯗ꯭ꯔꯕ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯒꯗꯕꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇꯁꯨ ꯊꯣꯛꯇ꯭ꯔꯤꯕ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯆꯍꯤ 3ꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯈꯥꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯗꯨꯗ ꯁꯩꯇꯥꯟꯒꯤ ꯃꯥꯛ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯁꯤꯡꯗꯨ ꯂꯧꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯝꯕꯅꯥꯅ ꯃꯩꯒꯤ ꯀꯣꯝꯗ ꯆꯥꯛꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯃꯇꯝꯗꯨꯗ ꯌꯤꯁꯨ ꯊꯥꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯣꯏꯍꯧꯒꯗꯕꯅꯤ ꯃꯗꯨꯗ ꯆꯪꯍꯧꯗꯕ ꯃꯗꯨꯗ ꯃꯇꯝꯗꯨꯗ ꯌꯥꯎꯔꯨꯗꯕ ꯃꯤ ꯑꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯜꯍꯧꯅꯅꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯎꯔꯨꯅꯅꯕ ꯑꯗꯒꯤ ꯆꯍꯤ 1,000 ꯄꯥꯜꯂꯨꯒꯗꯕꯗꯨ ꯌꯥꯎꯔꯨꯒꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯄꯥꯜꯂꯨꯒꯗꯕꯗꯣ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯑꯌꯣꯟ ꯑꯔꯥꯡ ꯀꯣꯛꯄꯤꯕ ꯂꯩꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯉꯕ ꯊꯥꯖꯔꯕ ꯑꯀꯛꯅꯕ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯤꯡꯅꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯌꯤꯁꯨꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯠꯄꯗ ꯌꯥꯎꯒꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯥꯅ ꯂꯧꯈꯠꯄꯗ ꯑꯩꯈꯣꯏ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯅꯅꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯚꯤꯗꯤꯑꯣꯒꯤ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯁꯨꯝ ꯃꯤꯅꯤꯠ 10ꯒꯨꯝꯕꯒꯤ ꯆꯥꯡ ꯑꯣꯏꯅ ꯁꯦꯝꯅꯅꯕ ꯑꯩ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯣꯏꯗꯕ ꯕꯥꯏꯕꯜꯗ ꯌꯥꯎꯗꯕ ꯃꯈꯩꯗꯨ ꯐꯣꯡꯗꯣꯛꯇꯅꯅꯕ ꯀꯣ ꯉꯁꯥꯏ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯄꯥꯡꯕꯤꯅꯕ ꯕꯣꯔ ꯄꯤꯕꯤꯌꯨ ꯊꯦꯡꯛ ꯌꯨ